ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯀꯠꯆꯒꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯀꯟꯅ ꯃꯩꯇꯩ ꯄꯥꯉꯟ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯅꯩꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯌꯥꯝ ꯉꯟꯅ ꯄꯨꯡ 4:30ꯗ ꯆꯠꯄ ꯌꯥꯎꯏ ꯑꯌꯨꯛꯀꯤ 4ꯗꯒꯤ ꯆꯠꯄ ꯌꯥꯎꯏ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯄꯨꯡ 9:30 ꯃꯥꯄꯟ 10 11ꯗ ꯍꯜꯂꯛꯄ ꯌꯥꯎꯏꯕ ꯂꯥꯎꯅꯔꯤꯕ ꯈꯣꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯉꯥꯡꯅ ꯑꯍꯜ ꯂꯃꯟꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯁꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯨꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯇꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅꯗꯕ ꯄꯦꯟꯅꯗꯕ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯅꯥꯀꯟ ꯑꯅꯤꯃꯛ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯄꯤꯔꯛꯀꯅꯨ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯃꯦꯟ ꯋꯥꯛꯇ ꯂꯩꯔꯤꯕ ꯀꯥꯔꯄꯦꯟꯇꯔꯤꯗ ꯂꯩꯔꯤꯕ ꯄꯦꯟꯇꯤꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅꯦꯕ ꯂꯣꯏ ꯋꯥꯅꯩꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯌꯦꯡꯉꯨ ꯃꯣꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯅꯥꯄꯇꯤꯗ ꯇꯃꯦꯡꯂꯣꯡꯗ ꯖꯤꯔꯤꯗ ꯎꯈ꯭ꯔꯨꯜꯗ ꯃꯩꯇꯩ ꯄꯥꯉꯟ ꯀꯌꯥ ꯑꯃ ꯆꯥꯏꯔꯒ ꯊꯕꯛ ꯁꯨꯅꯔꯝꯃꯦꯕ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯟꯃꯤ ꯃꯌꯥꯝꯗꯣ ꯑꯣꯟꯂꯤ ꯕꯦꯂꯤ ꯑꯦꯔꯤꯌꯥꯁꯤꯗꯅꯦꯕ ꯃꯨꯜꯂꯒ ꯁꯦꯠꯅꯔꯒꯅꯦꯕ ꯊꯕꯛ ꯉꯝꯅꯕꯅꯦꯕ ꯇꯧꯅꯔꯤꯁꯦ ꯑꯗꯨꯅ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝ ꯋꯥꯅꯔꯦ ꯑꯗꯨꯅ ꯈꯔ ꯁꯨꯅꯔꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯁꯤꯟꯃꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯖꯒꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯟꯃꯤꯁꯦ ꯀꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯅꯔꯤꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯨꯏꯔꯣꯏ ꯍꯥꯏꯒꯦ ꯃꯣꯏꯁꯤꯡꯗꯨ ꯌꯧꯅꯕ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯅꯥꯀꯣꯡꯗꯣ ꯃꯃꯤꯠꯇꯨ ꯎꯖꯅꯕ ꯁꯤꯟꯃꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯆꯥꯎꯈꯠꯄ ꯀꯥꯏꯗꯒꯤꯅꯣ ꯒꯚꯔꯟꯃꯦꯟꯠꯒꯤ ꯇꯣꯂꯣꯞ ꯆꯥꯕꯗꯨꯗꯤ ꯈꯔ ꯈꯛꯇꯅꯦ ꯃꯔꯨ ꯑꯣꯏꯁꯦ ꯁꯤꯟꯃꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯣꯛꯈꯠꯄꯅꯦꯕ